ꯃꯌꯥꯝꯗ ꯀꯥꯔꯇꯤꯀꯦꯒꯤ ꯃꯈꯥ ꯇꯥꯕ ꯋꯥꯔꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯥꯔꯇꯤꯀꯦꯒꯤ ꯃꯌꯥꯝꯕꯅ ꯀꯥꯔꯇꯤꯀꯦꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯄꯨꯂꯤꯁ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯇꯝꯃꯝꯃꯤ ꯃꯗꯨꯗ ꯀꯥꯔꯇꯤꯀꯦꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯌꯨꯝꯗ ꯄꯨꯂꯤꯁ ꯂꯥꯛꯂꯤꯕꯗꯣ ꯃꯦꯌꯔꯅ ꯊꯥꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯕꯨ ꯂꯥꯛꯂꯤꯕ ꯄꯨꯂꯤꯁ ꯑꯗꯨꯗꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯊꯥꯔꯛꯈꯤꯕ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯌꯥꯝꯕꯅ ꯏꯃꯥꯗꯤ ꯀꯝꯗꯧꯔꯤ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯃꯥ ꯃꯥꯡꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯍꯥꯛ ꯇꯍꯥ ꯃꯈꯣꯏ ꯃꯥꯝꯃꯒꯤ ꯃꯌꯨꯝꯗ ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯛꯏ ꯃꯈꯣꯏꯅ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯃꯥꯗꯨ ꯀꯗꯥꯏꯗ ꯂꯩꯈꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯈꯟꯅꯔꯝꯃꯤ ꯃꯗꯨꯗ ꯃꯃꯥꯗꯨ ꯄ꯭ꯔꯋꯆꯟ ꯇꯥꯕ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯇꯥꯕꯅꯤ ꯅꯨꯃꯤꯠ ꯁꯥꯡꯅ ꯇꯧꯒꯅꯤ ꯍꯥꯏꯕ ꯄ꯭ꯔꯋꯆꯟ ꯃꯐꯝ ꯑꯗꯨꯗ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯃꯃꯥꯕꯨ ꯄ꯭ꯔꯋꯆꯟ ꯇꯧꯐꯝ ꯑꯗꯨꯗ ꯊꯤꯕ ꯂꯥꯛꯏ ꯃꯃꯥ ꯑꯗꯨꯕꯨ ꯃꯥꯝ ꯑꯗꯨꯅ ꯄ꯭ꯔꯋꯆꯟ ꯇꯧꯐꯝ ꯑꯗꯨꯗꯒꯤ ꯄꯨꯗꯨꯅ ꯂꯥꯛꯏ ꯑꯗꯨꯒ ꯃꯃꯥ ꯑꯗꯨꯗꯤ ꯍꯔꯥꯎꯅ ꯂꯥꯛꯄꯅꯤ ꯂꯥꯏꯒꯤ ꯃꯃꯤꯡ ꯇꯥꯕ ꯃꯇꯝꯗ ꯋꯥꯈꯜ ꯄꯨꯡꯄꯦꯟ ꯄꯦꯜꯂꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯀꯥꯔꯇꯤꯛꯅꯗꯤ ꯃꯃꯥ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯄꯥꯈꯠꯂꯝꯕ ꯃꯌꯥꯝꯗꯣ ꯈꯔꯗꯤ ꯅꯦꯝꯊꯩ ꯑꯗꯨꯕꯨ ꯃꯃꯥꯗ ꯍꯥꯏꯔꯝꯗꯕꯤ ꯆꯠꯄꯒꯤꯗꯃꯛꯇ ꯏꯁꯧ ꯂꯥꯡꯗꯨꯅ ꯃꯃꯥꯗ ꯆꯩꯕ ꯃꯇꯝꯗ ꯅꯪꯕꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯨꯗꯤꯡꯃꯛꯀꯤ ꯁꯣꯂꯨꯁꯟ ꯂꯩ ꯍꯥꯏꯕ ꯇꯥꯏꯅꯦ ꯃꯁꯤꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯀꯥꯔꯇꯤꯛꯇꯨꯅꯅꯦ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯍꯪꯖꯩ ꯃꯃꯥꯅ ꯃꯨꯛꯇꯥꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯗ ꯍꯪꯉꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯁꯝ ꯑꯈꯣꯏꯕ ꯑꯁꯦ ꯀꯔꯝꯅꯕꯨ ꯂꯨꯖꯕꯒꯦ ꯍꯥꯏꯗꯨꯅꯁꯨ ꯍꯪꯖꯩ ꯃꯗꯨꯗꯒꯤꯗꯤ ꯃꯃꯥ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯐꯝ ꯆꯥꯕ ꯖꯒꯥ ꯑꯃꯗ ꯈꯨꯗꯣꯡꯊꯤꯔꯣꯏꯗꯕ ꯍꯥꯏꯕꯗꯤ ꯃꯤ ꯀꯌꯥ ꯂꯩꯕ ꯄ꯭ꯔꯋꯆꯟ ꯇꯧꯐꯝ ꯑꯗꯨꯗ ꯆꯠꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯗ ꯅꯪꯁꯨ ꯄ꯭ꯔꯋꯆꯟ ꯇꯥꯕ ꯑꯗꯨꯝ ꯆꯠꯂꯨꯔꯣ ꯑꯗꯨꯒ ꯅꯪꯅ ꯆꯠꯄ ꯃꯇꯝꯗ ꯑꯩ ꯀꯔꯤꯁꯨ ꯍꯥꯏꯔꯣꯏ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯅ ꯊꯦꯝꯃꯗꯨꯅ ꯄ꯭ꯔꯋꯆꯟ ꯇꯧꯐꯝ ꯑꯗꯨꯗ ꯊꯥꯏ ꯑꯗꯨꯒ ꯃꯃꯥꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯀꯥꯔꯇꯤꯀꯦꯅ ꯄ꯭ꯔꯣꯐꯦꯁꯔꯅ ꯔꯦꯀꯣꯔꯗꯤꯡ ꯇꯧꯔꯝꯕ ꯋꯥꯍꯩ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯅꯪꯒ ꯃꯥꯒ ꯏꯔꯣꯏ ꯂꯣꯏꯕꯗ ꯀꯗꯥꯏꯗ ꯊꯦꯡꯅꯈꯤꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯊꯕꯛ ꯁꯨꯐꯝ ꯕꯦꯠ ꯗ꯭ꯋꯥꯔꯀꯥꯗ ꯊꯦꯡꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯨꯛꯗꯥꯅ ꯇꯝꯕꯗꯒꯤꯗꯤ ꯃꯈꯣꯏ ꯑꯍꯨꯝ ꯕꯦꯠ ꯗ꯭ꯋꯥꯔꯀꯥ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯕꯦꯠ ꯗ꯭ꯋꯥꯔꯀꯥꯗ ꯂꯩꯕ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯒꯤ ꯊꯕꯛ ꯁꯨꯐꯝ ꯑꯗꯨꯗ ꯆꯪꯗꯨꯅ ꯃꯈꯣꯏꯅ ꯊꯤꯖꯤꯟꯕ ꯃꯇꯝꯗꯗꯤ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯐꯣꯇꯣꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯒ꯭ꯔꯤꯁꯇꯒꯤ ꯁꯦꯒꯥꯏꯗꯨꯅ ꯄꯨꯔꯛꯈꯤꯕ ꯂꯥꯏꯔꯤꯛ ꯃꯆꯦꯠꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯁꯨ ꯅꯨꯄꯤ ꯃꯨꯛꯇꯥꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯆꯤꯊꯤ ꯑꯃꯁꯨ ꯏꯗꯨꯅ ꯌꯥꯎꯔꯝꯃꯤ ꯆꯤꯊꯤ ꯑꯗꯨꯒꯤ ꯃꯔꯣꯜꯗ ꯃꯍꯥꯛꯀꯤ ꯃꯄꯨꯅ ꯃꯁꯨ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯆꯤꯊꯤ ꯑꯁꯤ ꯐꯪꯕ ꯃꯇꯝꯗ ꯑꯩꯁꯦ ꯁꯤꯈꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯅ ꯊꯤꯖꯤꯟ ꯈꯣꯝꯖꯤꯜꯂꯤꯕ ꯃꯌꯥꯝꯁꯤꯒꯤ ꯃꯈꯥ ꯇꯥꯅ ꯊꯤꯖꯤꯟꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯃꯁꯤ ꯊꯤꯖꯤꯟꯕ ꯃꯇꯝꯗ ꯁꯤꯔꯕꯁꯨ ꯑꯩ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯇꯦ ꯑꯗꯨꯒ ꯃꯔꯝꯗꯤ ꯑꯩꯅ ꯊꯤꯖꯤꯜꯂꯤꯕ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛꯇꯅꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯃꯨꯛꯗꯥ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯈꯤ ꯃꯨꯛꯗꯥꯕꯨ ꯀꯥꯔꯇꯤꯀꯦꯒꯤ ꯃꯥꯝꯃꯅ ꯊꯦꯝꯖꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ ꯃꯗꯨꯗ ꯃꯨꯛꯗꯥꯅ ꯍꯥꯏꯔꯛꯏ ꯑꯩ ꯀꯔꯤꯁꯨ ꯈꯟꯗꯦꯗ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨ ꯑꯗꯣ ꯌꯥꯝꯅ ꯆꯥꯎꯕ ꯃꯤꯅꯤ ꯃꯗ ꯀꯥꯔꯇꯤꯀꯦꯅ ꯆꯦꯁꯤꯡ ꯑꯗꯨ ꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯅꯣꯏ ꯄꯨꯄꯨꯁꯦ ꯑꯁꯦꯡꯕꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯤꯅꯤ ꯃꯍꯥꯛꯅ ꯒ꯭ꯔꯤꯁ ꯇꯝꯅ ꯆꯠꯂꯒ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯆꯦ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯃꯁꯤ ꯃꯍꯥꯛꯀꯤ ꯃꯒꯨꯟ ꯑꯗꯨꯕꯨ ꯇꯥꯛꯂꯤꯕꯅꯤ ꯑꯗꯨꯒ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯄꯥꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯕ ꯇꯥꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯂꯗꯨꯅ ꯇ꯭ꯔꯥꯟꯁꯂꯦꯇꯔ ꯁꯤꯖꯤꯟꯅꯗꯨꯅ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯔꯛꯏ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯋꯥꯔꯤ ꯑꯁꯤ ꯃꯈꯥ ꯇꯥꯔꯛꯇꯨꯅ ꯎද්ධꯕꯅ ꯀ꯭ꯔꯤꯁꯅꯒꯤ ꯈꯣꯡꯖꯤ ꯑꯗꯨ ꯄꯨꯔꯗꯨꯅ ꯑꯁꯨꯝ ꯆꯠꯇꯨꯅ ꯃꯍꯥꯛꯅ ꯃꯁꯤꯒꯤ ꯈꯣꯡꯖꯤ ꯑꯁꯦ ꯊꯤꯕ ꯉꯝꯕ ꯃꯤꯁꯛ ꯑꯁꯤ ꯃꯍꯥꯛꯀꯨꯝꯕ ꯃꯤ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯩ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯨꯔꯨꯡ ꯑꯃꯗ ꯄꯨꯁꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯗꯨꯕꯨ ꯊꯤꯅꯕꯒꯤꯗꯃꯛꯇ ꯃꯦꯞ ꯑꯃ ꯌꯦꯛꯇꯨꯅ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯊꯝꯃꯤ ꯃꯗꯨꯗꯩꯗ ꯊꯤꯕꯗ ꯁꯤꯖꯤꯟꯅꯒꯗꯕ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨꯗꯤ ꯋꯥꯍꯣꯡ ꯃꯆꯥ ꯑꯃꯅ ꯁꯣ ꯑꯣꯏꯅ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯑꯗꯨꯒ ꯇꯦꯂꯤꯁꯀꯣꯞ ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯤ ꯋꯥꯍꯣꯡ ꯃꯆꯥ ꯑꯗꯨꯗꯤ ꯐꯪꯉꯦ ꯃꯁꯤꯕꯨ ꯊꯤꯅꯕꯒꯤꯗꯃꯛꯇ ꯑꯐꯥꯎꯕ ꯅꯤꯡꯊꯧ ꯀꯌꯥꯅꯁꯨ ꯍꯣꯠꯅꯈꯤ ꯒꯨꯞꯇ ꯆꯥꯅꯀ꯭ꯌ ꯃꯧꯔ꯭ꯌ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥꯅ ꯌꯥꯝꯅ ꯋꯥꯅ ꯊꯤꯅꯕ ꯍꯣꯠꯅꯖꯕꯅꯤ ꯑꯗꯨꯕꯨ ꯑꯃꯠꯇ ꯐꯪꯕ ꯀꯧꯕ ꯂꯩꯔꯝꯗꯦ ꯑꯀꯣꯟꯕꯗ ꯄꯜꯂꯕꯒꯤ ꯅꯤꯡꯊꯧ ꯁꯨꯔꯌꯕꯔꯃꯟꯅ ꯃꯗꯨꯕꯨ ꯊꯤꯅꯕꯒꯤꯗꯃꯛꯇ ꯂꯝꯕꯤꯗꯤ ꯃꯆꯦꯠ ꯑꯃꯗꯤ ꯐꯪꯕ ꯍꯧꯔꯕꯅꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯇꯤ ꯐꯪꯕ ꯉꯝꯂꯝꯗꯦ ꯁꯨꯔꯌꯕꯔꯃꯟꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯇ ꯃꯍꯥꯛꯅ ꯒ꯭ꯔꯤꯛ ꯇ꯭ꯔꯦꯚꯦꯂꯔ ꯇꯣꯜꯃꯤꯗ ꯋꯥꯔꯤ ꯄꯨꯝꯕ ꯑꯁꯤ ꯂꯣꯏꯅ ꯂꯤ ꯑꯗꯨꯒ ꯃꯗꯨ ꯊꯤꯕꯗ ꯆꯪꯉꯤꯕ ꯑꯁꯤ ꯋꯥꯍꯣꯡꯒꯤ ꯃꯨꯔꯇꯤ ꯃꯆꯥ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯅꯤ ꯑꯗꯨꯒ ꯒ꯭ꯔꯤꯛ ꯇ꯭ꯔꯦꯚꯦꯂꯔ ꯑꯗꯨꯅꯁꯨ ꯊꯤꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯐꯪꯉꯝꯗꯦ ꯃꯨꯛꯗꯥꯒꯤ ꯃꯄꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯣꯡꯒꯤ ꯃꯨꯔꯇꯤ ꯑꯗꯣ ꯑꯩꯅ ꯐꯪꯉꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯃꯐꯝ ꯆꯥꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯀꯥꯔꯇꯤꯀꯦꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯕꯨ ꯔꯦꯀꯣꯔꯗꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯧꯔꯤꯕꯁꯤꯅꯗꯤ ꯋꯥꯍꯣꯡ ꯑꯗꯨꯒꯤ ꯈꯨꯗꯝ ꯈꯔꯗꯤ ꯃꯐꯝ ꯑꯁꯤꯗ ꯐꯪꯕ ꯌꯥꯏꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯑꯁꯨꯝ ꯊꯤꯕ ꯃꯇꯝꯗ ꯁꯀ꯭ꯔꯤꯞ ꯃꯌꯥꯝ ꯏꯔꯕ ꯆꯦ ꯃꯌꯥꯝ ꯑꯃ ꯊꯦꯠꯇꯨꯅ ꯂꯩꯕꯩ ꯃꯔꯛꯇ ꯄꯦꯟꯇꯤꯡ ꯑꯃ ꯌꯥꯎꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯌꯦꯛꯂꯤꯕ ꯄꯤꯛꯆꯔ ꯑꯗꯨꯗꯤ ꯀ꯭ꯔꯤꯁꯅ ꯇꯥꯂꯥꯞꯅꯤ ꯀ꯭ꯔꯤꯁꯅꯒꯤ ꯄꯣꯊꯥꯐꯝꯅꯤ ꯍꯥꯏꯗꯨꯅ ꯃꯥꯝꯃꯅ ꯍꯥꯏꯔꯛꯏ
ꯃꯗꯨꯗꯒꯤꯗꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯒꯤ ꯁꯤꯔꯝꯗꯥꯏ ꯃꯤꯀꯨꯞ ꯑꯗꯨꯗ ꯀ꯭ꯔꯤꯁꯅ ꯀ꯭ꯔꯤꯁꯅ ꯍꯥꯏꯔꯒ ꯋꯥꯗꯨ ꯂꯣꯏꯁꯤꯟꯈꯤꯗꯕ ꯑꯗꯨ ꯀ꯭ꯔꯤꯁꯅ ꯇꯂꯥꯞ ꯍꯥꯏꯔꯤꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯒ ꯃꯨꯔꯇꯤ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯅꯤꯡꯊꯧ ꯁꯥꯟꯇꯅꯨꯅ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯕꯨ ꯍꯥꯠꯇꯕꯤꯗ ꯊꯝꯃꯝꯃꯤ ꯁꯥꯟꯇꯅꯨ ꯑꯁꯤ ꯁꯨꯔꯌꯕꯔꯃꯟꯒꯤ ꯃꯈꯥ ꯇꯥꯕ ꯆꯥꯔꯣꯟ ꯁꯨꯔꯣꯟꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯨꯔꯇꯤ ꯑꯗꯨꯒꯤ ꯃꯐꯝ ꯍꯪꯉꯝꯃꯤ ꯑꯗꯨꯕꯨ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯅꯗꯤ ꯍꯥꯏꯗꯣꯛꯄ ꯀꯧꯕ ꯂꯩꯔꯝꯗꯦ ꯀꯥꯔꯇꯤꯀꯦꯌꯟꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗꯕꯨ ꯀꯔꯤꯅꯣ ꯂꯩꯔꯝꯗꯣꯏꯁꯤꯕꯣ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯈꯜꯂꯛꯄꯗꯒꯤꯗꯤ ꯃꯍꯥꯛꯅ ꯏꯁꯤꯡꯗ ꯖꯕꯨꯡ ꯂꯥꯎꯅ ꯆꯣꯡꯊꯕ ꯃꯇꯝꯗ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯃꯍꯥꯛꯅ ꯃꯨꯔꯇꯤ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯀꯥꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯁꯥꯟꯇꯅꯨꯒꯤ ꯃꯤ ꯀꯌꯥ ꯊꯣꯝꯖꯤꯜꯂꯛꯇꯨꯅ ꯀꯥꯔꯇꯤꯀꯦꯌꯟꯗ ꯃꯨꯔꯇꯤ ꯑꯗꯨ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯀꯥꯔꯇꯤꯀꯦꯌꯟꯅꯗꯤ ꯃꯨꯔꯇꯤ ꯑꯗꯨ ꯄꯤꯌꯨ ꯍꯥꯏꯕ ꯌꯥꯈꯤꯗꯦ ꯑꯗꯨꯒ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯐꯨꯔꯝꯃꯤ ꯑꯍꯥꯟꯕꯗꯗꯤ ꯏꯆꯝ ꯆꯝꯕ ꯗꯣꯛꯇꯔꯅꯤ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯖꯔꯣꯏ ꯍꯥꯏꯗꯨꯅ ꯒꯨꯟꯗꯥꯁꯤꯡꯗꯨꯅ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯀꯥꯔꯇꯤꯀꯦꯌꯟꯅ ꯐꯨꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗꯤ ꯏꯊꯥ ꯊꯥꯖꯗꯅ ꯃꯈꯣꯏꯕꯨ ꯇꯝꯊꯤꯅ ꯐꯨꯔꯛꯄꯅꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯥꯝ ꯑꯃꯁꯨꯡ ꯃꯨꯛꯗꯥꯅꯗꯤ ꯀꯥꯔꯇꯤꯀꯦꯌꯟꯕꯨ ꯉꯛꯇꯨꯅ ꯌꯦꯡꯖꯔꯛꯏ ꯀꯥꯔꯇꯤꯀꯦꯌꯟꯅ ꯁꯥꯟꯇꯅꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯀꯦꯁ ꯑꯁꯤꯗ ꯑꯩꯅ ꯀꯔꯝꯅ ꯌꯥꯎꯔꯨꯔꯤꯕꯅꯣ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯗꯦ ꯑꯗꯨꯕꯨ ꯌꯥꯎꯔꯨꯔꯕꯅꯤꯅ ꯃꯁꯤꯒꯤ ꯀꯦꯁ ꯑꯁꯤ ꯑꯩꯅ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗꯅ ꯁꯥꯟꯇꯅꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯁꯥꯟꯇꯅꯨꯗ ꯂꯥꯛꯇꯨꯅ ꯃꯈꯣꯏꯁꯦ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯗꯨ ꯇꯝꯃꯝꯃꯤ ꯃꯗꯨꯗ ꯁꯥꯟꯇꯅꯨꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯅ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯆꯦꯟꯈꯤ ꯇꯥꯔꯒꯗꯤ ꯃꯈꯣꯏꯕꯨ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯛꯇꯤ ꯎꯠꯇꯨꯅ ꯃꯈꯣꯏꯕꯨ ꯐꯥꯕ ꯇꯥꯔꯦꯗꯅ ꯁꯣꯝ ꯅꯥꯀꯟꯗꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯅ ꯅꯨꯄꯤ ꯑꯃꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯥꯏꯅ ꯆꯦꯜꯍꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯏꯁꯧ ꯂꯥꯡꯅꯗꯨꯅ ꯆꯩꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯃꯊꯛꯇꯒꯤ ꯄ꯭ꯔꯦꯁꯔꯁꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅꯁꯨ ꯇꯝꯃꯝꯃꯤ ꯁꯥꯟꯇꯅꯨꯅ ꯁꯍꯔ ꯑꯗꯨꯒꯤ ꯆꯦꯛ ꯄꯣꯁꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯄꯨꯂꯤꯁ ꯊꯝꯖꯤꯟꯗꯨꯅ ꯑꯆꯠ ꯑꯋꯣꯡ ꯆꯦꯛ ꯇꯧꯍꯜꯂꯤ ꯑꯗꯨꯒ ꯇꯟꯖꯥꯗꯨꯅ ꯃꯍꯥꯛꯀꯤ ꯃꯥꯝꯅ ꯂꯥꯛꯇꯨꯅ ꯄꯨꯂꯤꯁ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗꯗꯤ ꯄꯨꯂꯤꯁ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯐꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯈꯠꯆꯕꯅꯤ ꯑꯗꯨꯕꯨ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅꯗꯤ ꯂꯥꯏꯅꯤꯡꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯏꯆꯝ ꯆꯝꯅ ꯊꯥꯗꯣꯔꯛꯏ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯀꯥꯔꯇꯤꯀꯦꯌꯟ ꯃꯥꯝꯅ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯑꯗꯨꯒ ꯀꯥꯔꯇꯤꯀꯦꯌꯟ ꯑꯃꯁꯨꯡ ꯃꯨꯛꯗꯥꯒꯤ ꯐꯣꯇꯣ ꯎꯠꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯐꯣꯇꯣ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅꯁꯨ ꯃꯊꯟꯇ ꯍꯔꯥꯎꯖꯩ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯐꯥꯔꯒ ꯐꯨ ꯍꯥꯏꯗꯨꯅꯁꯨ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯝꯃꯒ ꯃꯍꯥꯛ ꯑꯗꯨꯃꯛ ꯂꯥꯛꯏ ꯑꯕꯤꯔꯥꯒꯤ ꯃꯤ ꯑꯗꯨꯅꯁꯨ ꯀꯥꯔꯇꯤꯀꯦꯌꯟꯒꯤ ꯂꯩꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯀꯥꯔꯇꯤꯀꯦꯌꯟꯕꯨ ꯀꯣꯏꯊꯤ ꯊꯤꯔꯛꯏ ꯀꯥꯔꯇꯤꯀꯦꯌꯟ ꯑꯃꯁꯨꯡ ꯃꯨꯛꯗꯥꯗꯤ ꯍꯣꯇꯦꯜ ꯑꯃꯗ ꯐꯝꯗꯨꯅ ꯑꯆꯥ ꯑꯊꯛ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯃꯨꯁꯂꯤꯝ ꯗ꯭ꯔꯥꯏꯚꯔ ꯑꯃ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯄꯩꯁꯥ ꯄꯤꯗꯦ ꯍꯥꯏꯕꯒꯤ ꯈꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯥꯝ ꯑꯗꯨꯁꯨ ꯂꯥꯛꯇꯨꯅ ꯅꯈꯣꯏꯗꯤ ꯁꯤꯗꯩꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯆꯥꯗꯨꯅ ꯂꯩꯔꯤꯅꯦ ꯄꯨꯂꯤꯁꯇ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯑꯩꯗꯤ ꯉꯥꯎ ꯆꯦꯜꯂꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯄꯨꯂꯤꯁꯇ ꯊꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯃꯍꯥꯛꯅ ꯃꯨꯛꯗꯥ ꯑꯃꯁꯨꯡ ꯀꯥꯔꯇꯤꯀꯦꯌꯟꯗ ꯇꯝꯃꯝꯃꯤ ꯃꯨꯛꯗꯥꯅ ꯋꯥꯍꯣꯡ ꯑꯗꯨꯒꯤ ꯃꯨꯔꯇꯤ ꯑꯗꯨꯕꯨ ꯊꯥꯡꯒꯠꯂꯗꯨꯅ ꯃꯁꯤꯒꯤ ꯙꯥꯇꯨ ꯑꯁꯤ ꯚꯦꯅꯦꯗꯤꯌꯝ ꯃꯥꯜꯂꯤ ꯑꯗꯨꯒ ꯚꯦꯅꯦꯗꯤꯌꯝ ꯑꯣꯏꯇꯥꯔꯒꯗꯤ ꯇꯦꯝꯄꯔꯦꯆꯔ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛꯀꯤ ꯃꯆꯨ ꯑꯁꯦ ꯍꯣꯡꯒꯗꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯀꯥꯔꯇꯤꯀꯦꯌꯟꯗ ꯇꯝꯕ ꯃꯇꯝꯗ ꯀꯥꯔꯇꯤꯀꯦꯌꯟꯅ ꯃꯃꯥꯡꯊꯛꯇ ꯃꯍꯥꯛꯀꯤ ꯑꯉꯥꯡ ꯑꯃꯅ ꯃꯉꯣꯟꯗ ꯄꯤꯔꯛꯈꯤꯕ ꯀꯞ ꯍꯥꯏꯕꯗꯤ ꯏꯁꯤꯡ ꯑꯁꯥꯕ ꯍꯩꯖꯤꯟꯕꯗ ꯃꯆꯨ ꯑꯣꯟꯕꯤꯗꯨ ꯅꯤꯡꯁꯤꯡꯉꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯑꯁꯥꯕ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯏꯁꯤꯡ ꯑꯁꯥꯕ ꯑꯗꯨ ꯃꯨꯔꯇꯤ ꯑꯗꯨꯗ ꯍꯩꯖꯤꯟꯕ ꯃꯇꯝꯗ ꯃꯨꯔꯇꯤ ꯑꯗꯨ ꯁꯅꯥꯒꯤ ꯃꯆꯨ ꯑꯣꯏꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯊꯣꯛꯂꯛꯈꯤ ꯃꯨꯔꯇꯤ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯏꯔꯝꯕ ꯑꯗꯨꯁꯨ ꯊꯦꯡꯅꯔꯗꯨꯅ ꯃꯨꯛꯗꯥꯅ ꯃꯁꯤꯗꯤ ꯁꯪꯁꯀ꯭ꯔꯤꯠꯅꯤ ꯑꯗꯨꯅ ꯑꯩ ꯄꯥꯕ ꯍꯩ ꯍꯥꯏꯗꯨꯅ ꯄꯥꯕ ꯃꯇꯝꯗ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅꯒꯤ ꯍꯛꯆꯥꯡꯕꯨ ꯊꯦꯡꯈꯤꯕ ꯆꯤꯡ ꯍꯥꯏꯗꯨꯅ ꯌꯥꯎꯏ ꯑꯗꯨꯅ ꯃꯁꯤ ꯒꯣꯕꯔꯙꯟ ꯆꯤꯡ ꯑꯣꯏꯔꯝꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯒꯣꯕꯔꯙꯟ ꯆꯤꯡ ꯇꯝꯅ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯒꯣꯕꯔꯙꯟ ꯆꯤꯡ ꯇꯝꯅ ꯆꯠꯀꯦ ꯇꯧꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗꯗꯤ ꯄꯨꯂꯤꯁꯅ ꯋꯥꯏ ꯆꯥꯏꯔꯕꯅꯤꯅ ꯀꯔꯝꯅ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯈꯟꯅꯔꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯨꯁꯂꯤꯝ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯄꯩꯁꯥꯒ ꯀ꯭ꯋꯥꯒ ꯄꯤꯔꯗꯨꯅ ꯃꯈꯣꯏꯕꯨ ꯄꯨꯕꯤꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯨꯁꯂꯤꯝ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯒꯣꯕꯔꯙꯟ ꯆꯤꯡ ꯇꯝꯅ ꯆꯠꯁꯤ ꯍꯥꯏꯕꯗꯨꯁꯨ ꯌꯥꯔꯛꯏ ꯀꯥꯔꯇꯤꯀꯦꯌꯟꯅ ꯃꯨꯛꯗꯥꯒꯤ ꯃꯔꯝꯗ ꯍꯪꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯍꯤꯟꯗꯨ ꯁꯦꯃꯤꯌꯣꯇꯤꯛꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯕꯗꯤ ꯍꯤꯟꯗꯨ ꯙꯔꯃꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯀꯨꯞꯊꯅ ꯊꯤꯖꯤꯟꯕ ꯃꯤꯁꯛꯅꯤ ꯑꯗꯨꯒ ꯀꯥꯔꯇꯤꯀꯦꯌꯟꯗ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯀꯥꯔꯇꯤꯀꯦꯌꯟꯗꯤ ꯆꯨꯝꯅꯇꯒꯤ ꯑꯩꯗꯤ ꯗꯣꯛꯇꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯨꯛꯗꯥꯅ ꯌꯥꯝꯅ ꯆꯝꯕ ꯔꯤꯌꯦꯛꯁꯟ ꯑꯃ ꯄꯤꯔꯝꯃꯤ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯀꯥꯔꯇꯤꯀꯦꯌꯟꯅ ꯑꯩꯍꯥꯛꯇꯤ ꯌꯥꯝꯅꯁꯨ ꯃꯃꯤꯡ ꯆꯠꯄ ꯃꯤꯁꯛꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗꯗꯤ ꯅꯪ ꯋꯥꯟꯇꯦꯠ ꯂꯥꯎꯗꯨꯅ ꯃꯃꯤꯡ ꯌꯥꯝ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯁꯔꯀꯥꯖꯝꯗ ꯄꯥꯎꯈꯨꯝ ꯑꯗꯨ ꯄꯤꯔꯛꯏ ꯒꯣꯕꯔꯙꯟ ꯆꯤꯡ ꯌꯧꯔꯛꯄ ꯃꯇꯝꯗ ꯒꯣꯕꯔꯙꯟ ꯆꯤꯡ ꯑꯁꯤꯗꯤ ꯌꯥꯝꯅ ꯋꯥꯡꯗꯦꯅ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯌꯥꯝꯅ ꯋꯥꯡꯉꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯁꯥꯞ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯃꯍꯥꯛ ꯑꯁꯤ ꯃꯇꯝꯒꯤ ꯃꯇꯨꯡꯏꯟꯅ ꯑꯁꯨꯝ ꯅꯦꯝꯊꯔꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯝ ꯑꯗꯨꯅ ꯇꯝꯃꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯈꯕꯔꯗ ꯃꯈꯣꯏ ꯑꯅꯤ ꯋꯥꯟꯇꯦꯠ ꯂꯥꯎꯕ ꯑꯁꯤ ꯈꯪꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯍꯧꯔꯛꯏ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯁꯨꯝ ꯆꯤꯡ ꯑꯗꯨꯗ ꯀꯥꯕ ꯃꯇꯝꯗ ꯀꯔꯤꯁꯨ ꯂꯩꯇꯦꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯁꯨꯝ ꯀꯥꯕꯗꯒꯤ ꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯐꯥꯎꯕ ꯈꯜꯂꯛꯏ
सोम नाकंदना शांतनुदा मखोई से द्वारिकादी चेंखरे हादुना पाउ तममी अदुबु चेनिंग चेंसनु अइना दुम फागनी हादुना शांतनुना यामना मोंग हादुना हारई मखोइना हल्लसी हादुना कुमथरप मतमददी खबरदा याउरिबा प्राइस अमाउंट अदु फंगनबैदमक्ता नखोइबु फारिबनि हादुना मुस्लिम ड्राइवर दुबु मंगक्ता थांगना थमदुना मखोइसिंग अदुबु लोइना सरेंडर तहोनखि मफम अदु लेरिबा मिसिंग अदुना कार्तिके अमसुंग मुक्दागा पुन्ना मखोइ मामदुबु मखोइ खुंगंग अदुदा पोरई अदुगा मखोइना मफम अदुदा भूत चंगमा मानबा नुपी अमगा का अमदा सोलोंसिंदुना थममी मुस्लिम ड्राइवर अदुनसु आइदी इराल इरै लेतना दशा ताबा याउरे हादुना साउरई भूत चंगमा मानबा नुपी अदु उबा मतमदा मखोइ कीबदा लोइरई अदुगा नुपी अदुबु मफम अदुदा भूत तांथोइबनि हादुना नुपा अमना कौरे हादुना का अदुदगी पुथोक्तुना चत्तुना नुपी अदुबु पुनसिलदुना तपतांगै फुबा हौरई तंजा अदु लौरदुना कार्तिकेना मफम अदुला लेबा थोंनाव अदुबु फकायदुना मखोइ होम चेंथोरकपा मतमदा लेहौरिबा नुपी अदुगी मोंग अदु उबा ngamdraduna mahana amu khalaktuna नुपी अदुबु कल्ली अदुगा मफम अदुला लेबा मिसिंग अदुबु नुपी अदुबु सोक्तना बैदमक्ता महाना किहली अदुगा नुपी मचा अदुबु महाना का अदुला पुसेंदुना चंखी खुंगंगी मिसिंगना कार्तिकना तौरिबा मोंग अदु उबा मतमदा मखोइ ngakpada khamthengki aduga ngahaki matungda कार्तिकेना नुपी अदुबु ज्ञान ताना मपाना पुथोरई अदुगा नुपी अदुगी मबुंग हाबदी महापु फादुना पुरक्तिबा नुपा अदुना हारई कार्तिकना हारई येंगो नंगी नचनुपीसे नंगमक्की नचनुपीनी अदुगा खुंगंगसिदा महाकी ममानबी अमा लेरमी ममिंगना मालिनी कौई मालिनी से गुहादुदा तासिंदुना सीखिबनी अदुगा महाना गुहादा तासिलिबा मालिनी दुबु कनबदी ngamjada फिरिंग फिरिंग काउगै सीखिबा अमसुंग मसा ताउखलकपदु उबा मतमदा महाक यामना किजकी अदुगा महाना महाकी ममानबी दुबु निसिंगकपा मतमदा महाक तत्तना कपचै महाना कप्पगी मओंग अदुबु नखोइना महाक असि भूत चंगबने हादुना अंगाउबी अमगुमना महाकपु ट्रीट तौबिबनी अदुगा महाकी अकीबा सिना मसिगी बाबा असिना भूत चंगब नुपीने हादुना संदोकपीबनी नुपी हाबसिदि मथमोइदा वा कया लोटपनी अदुगा इमुंगदा थोलिबा वा मचा मचा सिंगसिसु अदुमक लोटपनी अदुबु मसुगुबा मचा मचा सिंगसिदगी नखोइना महाकपु भूत चंगबनेना संदोकलगदि महाना थाजदुना हाइद्रिबा मिसासे कना ओइद्रिबगे नंगमंगनासु थाजद्रिबनी मखोइगुंबा सासिनबा मायबा क्या से चंगक्तुना नखोइगी इमुंगसे महाना साननिबा मोंगदा सानरिबनी मबुंग अदुसु मचनुपीगी थमोइदा लेबा वा अदु खंगुदबगिदमक्ता मथनदा निंगमजरक्ते अदुगा मचनुपीदा ngakpinabagidamक्ता हारई अदुगा कार्तिके अमसुंग महाकी ममानबसिंग अदुबु मफम अदुदगी चटखिबगी अयाबा पिरई अदुगा नुपा अदुना कार्तिकेदा हंगई नखोइना थीबा लाक्लिबसि करिनो मदुरा कार्तिकेना हारई थीबगी मरमदि करिगिनो हाबसि खंगी अदुबु थीरिबसि करिनो हाबदि खंगदि हादुना हारई मदुदगिदि नुपा अदुना हारई गोबर्धन चिंगी असोम थंगबा साइडता चटपा तारगदि अखोइबु भूत लै हादुना ममांग थक्ता अहल लमनसिंगना चलहलमदे मरम अदुना नोंपोलम थंगबा सरुकता चटपा तारगदि नखोइना थीरिबदो फंगबा याय हादुनासु हारई असुम तौदना कार्तिके अमसुंग महाकी मामगा लोइनना मुक्तासु गोबर्धनगी नोंपोक थंगबा सरुकता थीबा हौरई मखोइना सुम थीबा लाकपा मतमदा चिंग अमदा करिगुंबा राउंड ओइना वाहोंगी मतु येकपा अमा उरमी अदुगा मयालसु होबदु उबा मतमदा मखोइना पोरक्लिबा मूर्ति दो थिंजनबदा चानागदबा माले हादुना थिंजनबा मतमददी मफम अदुदा सुरुंग अमगी थोंग अदु हांदोरई सुरुंग अदुदा चंगकपा मतमददी मफम अदुदा पुम्मम ममदुना लेरमी अदुगा ममलिबा अदु मखोइना फोनगी फ्लैश लाइट थारदुना चंगई मफम अदुदा सुम चंगकपा मतमदा खोंनांग पांबी अमगी मनासिंग तादुना लेबदु उबा मतमदा खोंनांग पांबी असि महाक फोटोसिंथेसिस तौई मरमदी मफम असिदा नुंसा मंगाल लाकपगिनी नुंसा मंगाल से करमना लाक्तुरिबनो हादुना हंगबा मतमदा मफम अदुदा मुनिसिंगना टेक्नोलॉजी हाबदी मतम अदुगी टेक्नोलॉजी सिजनदुना साउंड एक्टिवेट तौरमदौ माली मसिदा उचेकसिंगना इसै छकपा मतमदा सोइदना मंगाल आमगनी हादुना हारई अदुगा कार्तिकेना ममांग थक्ता पंडित अमदा महाकी पेशेंटसिंग अदु मखोइगी मंत्रसिंगना पोथाबा ngamlaroi habadu nisingakuna mantrasing adu hau hauna son taragadi numit mangal lakani haduna makhoi ahum mantra du hau hauna son badagi numit mangal adu lai numit mangal lakpadagi di mafam aduda makhoina telescope ama thengnarami telescope adu yamna wangba mafam da leibna asu wang thamamisi kaigino haduna कार्तिकेना हंगबा मतमदा मामना हारई द्वापर युगकी मतमददी मियोइबा से फुट 9 दैना 10 बाउ वांगबनी मरम अदुना मतम दुगी हाइट अदुगी मतुंगिना थंबोरंगनी हादुना मामदुना हारई कार्तिकेना टेलीस्कोप अदुबु ताप पाइना चप्पा मतमदा मुक्दाना कगिरो माना हाथु हाथु चखरिजना हंगबा मतमदा मामदुना
मा याम हेना खंगनिंगबगी ओरंगबनी हादुना खुममी असम तौदना मखोय गारीदा यू थक्तुना अहिंग अदु लेनबा मतमदा नोंगालपा मतमददी कार्तिक अमसुंग मखोयगी मा मदुना ज्ञान तारकपा मतमददी मुग्धा अदुदी मफम अदुदगी टेलीस्कोप अदु पुदुना चेनखिबा ओइदुना लेरमी मुग्धाबु साउदुना कार्तिकना नतनतबा वा क्या हायदुना मुग्धाबु चैरी तंजादुदा शांतनुगी मीसिंग लाक्तुना कार्तिक अमसुंग मामगा लोइना ड्राइवर अदुसु फादुना मारभूमिदा फुमजिंदुना थममी अदुगा मंगा खतंग लिथोहलमी नंबु नुपी अमना लौनम तौदुना टेलीस्कोप अदु पुर चखरब्रा हायदुनासु लंगनरई प्रोफेसर अदुना हारपु मतुंगिना नंगसी यामना हाइथोय सिंथोयबा मी ओरंगबदा खनबनी अदुबु नंगी नतौसिदी यामना नोक्सेनिंगाय वै श्री कृष्ण हाबिसिदी अरेबियन सीदगिना एटलांटिक ओशन फावबा ममिंग लेरिबा मीनी मेडिकल लोइबा सही अहुम फाव लोइद्री अदुगा नंगना कृष्णगी मरमदा थिजिलिबसे करिगिनो हादुना हंगाई कार्तिक नारे पुनसिलगने कोटेशन पीबे मोहता थादोगा वादो ngangu हादुना हाइबा मतमदा शांतनुना नंगबुदी हालोय अदुबु मफम असिदा लाइना कनबरा येंग तारेदना अदुम थमम तारे हादुना हाइबा मतमदा मामना अखोयगी रालदे करिनो हाइबा मतमदा महाकी मतेंग पांगबगिनी हादुना मखोयबु मारभूमि अदुदा हुंदोक्तुना थममी मखोयसी सिरगद्रा हादुना खंजबनी अदुबु अरापदगी मुग्धाना ऑक्टो अमा तोंगदुना मखोयबु लौबा लाई अदुगा कलमी मुग्धाना हरे यू ngau तारगदे अदुमाय तौताबा मरम अदुना आई इथनदा चतपनी मतेंग नीबा चतपनी अदुगा आइना मतेंग नीबा चपा मतमदा धनवंतरी हाइबा नुपा असिना मतेंग पांगबा ngamgani हाइबसे आई खंगई हादुना मुग्धाना कार्तिकता थममी असुम तौदुना मखोय धनवंतरी थीबा हिमाचल प्रदेश लाई मखोयना धनवंतरी उनबा लापा मतमददी धनवंतरी हाइबा नुपा असिदी प्रोफेसर अदुगी मरुपनी अदुगा ममित उद्रबा मिसक अमसु ओरमी महाना मफम अदुला लेरिबा पोसै सिंग अदु कदायदा लेबिनो हाइबसी हानदगी लोइना खंगबनी चा सेम फावबा महाना मखोयले चिनी क्या हापतुना हाइदुना हंगदुना सेमी कार्तिक अमसु मुग्धा से मफम अदुला लाकनी हाइबसी महाखानदगी खंगमबनी धनवंतरी नहरी पृथ्वी हाइबसे मोतीगी माला परेंग अमगुमनी अमगा अमगा लोइना समनबनी पुमनमा असिबु समलिबाना लंग अमखतननी ममांथक मतमदा लेरंबा साइंस अमसुंग टेक्नोलॉजी से हौजी लेरिबा मतम असिदगिसु हेना चौखलमी मतम अदुगी साइंटिस्टसिंग असिना मुनि ऋषि क्यासिनी मसिबु थाजबा मयामगी मरक्ता मिस्टर राउसो अमा ओरमबनी महाकी थाजबा असिगी मतुंगिना काउसाइरिबा सीक्रेट सोसाइटी अमा लिंखतपनी अदुगु मफम अदुदा याउरिबा मीसिंग अदुदी महाकी ओजबा थीबा ngakta ओरमी मरमदी मखोयना थीरिबा मयामसिंग असिना कानबा फंगदुरिबसि करिनो मखोयगी ममिंग फावबा खंबिरोय हायदुना कनामतना मसी थिजनबा मतमदा लेबाकी ओइना थिजनबने हाबसे कनामतना याखिदे सुमनतकी मिस्टर राव खतनदी लेबासिगिदमक्ता थिजनगदबनि हायदुना चपयुंगना लेपखिबनी सीक्रेट सोसाइटी अदुगी मकोंगना शांतनुना ओइबनी अदुबु प्रोफेसर रावदी मसी पुमनमक खंगदुनसु महाना तुमिना थिजनबदि लेपमदे लाकदुरिबा अना यकयासिबु कन्नबैदमक्ता महाना हिदाक थैबा पामबनी अखोय पुना खुदम क्या फंगदुनसु करिगिदमक्ता महाना कार्तिकपु थीबनो हायदुना हंगबा मतमदा कार्तिकपु थीबदी अखोयना पुना नते लायबकननी ममांथक्ता कृष्णनसु उद्धबता हारमी मतम अदुदा मसिगी थबकसे तौबा ngamba मी लाकनी हायदुना हायखिबनी अदुना नंगिना पुना कार्तिकपु उबा मतमदा कृष्णना चानबा मीदुनी हायदुना महाना थाजखिबगी दमक महाना कार्तिकपु थीबनी महाना एंटिक सिंग फाहनबगी मतांगदुसु नंगिना पुना खंगबनी मसी लेबा असिगिदमक्ता अफबा तौरकनी हायदुना नंगिना पुना थाजखिबगिनी मदुरगिनी कार्तिकना हरे अतोमदी साइंटिस्ट ओरगा असुगुंबा वा nganglibisi karigino मदुरा नुपा अदुना हरे अखोयना उदि हायदुनासु लाय लेथबदि नते श्री कृष्णबु ईश्वरने हायदुना मियोइबा अमसुंग पृथ्वी सिदगी तोंगाना थमगनु मार्क्से बायोलॉजिकली ओइना पृथ्वी सिदा पोखिमनि अदुगा चावखिबनि महागसी ज्ञान यामना लेबा अमसुंग शक्ति यामना लेबा मिसक अमनि महाना तामिबा धर्मसिंग अदो अखोयगे पुंसी लंबीनी महाना गीतादा ताअंबा मयाम अदुना करोड़ लेरिबा मीसिंग असिबु लंबी ताक्लिबनि मंगोन हेन चावबा गुरु टीचर से कनानो महान समुद्र मयाइदा द्वारका हरिबा लेबा असि सारमी मंगोन हेन चावबा आर्किटेक्ट कनानो मिटने येंबदा वखंदा कई खल्ली हाबसे खंगबा ngambani मंगोन हेन चावबा साइकोलॉजिस्ट कना लै बासी खोंदुना सनसिंग अमसुंग गोपी सिंहबु सुमखिबा मंगोन हेन चावबा म्यूजिशियन लेब्रने हक्चांग फन लेनबा ताकपिरंबा मंगोन हेन फबा डॉक्टर कना लै धर्मगिदमक्ता लान तौगदबनि हायदुना हायखिबा मंगोंदे हेनबा अफावबा वॉरियर कना लै अवाबा लेहंदना पालंबा मंगोंदे हेना फबा निथौ कना लैबगे
ꯍꯋꯟ ꯌꯩꯒ ꯇꯧꯗꯨꯅ ꯅꯣꯡ ꯆꯨꯍꯜꯂꯤꯕ ꯃꯉꯣꯟꯗ ꯍꯦꯟꯅ ꯆꯥꯎꯕ ꯀ꯭ꯂꯥꯏꯃꯦꯇꯣꯂꯣꯖꯤꯁ ꯀꯅꯥ ꯂꯩ? ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯕ ꯁꯨꯗꯔꯁꯟ ꯑꯗꯨꯕꯨ RPM ꯀꯌꯥꯗꯅ ꯎꯪꯂꯤꯕꯁꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯤꯕꯅꯤ꯫ ꯃꯉꯣꯟꯗ ꯍꯦꯟꯅ ꯆꯥꯎꯕ ꯀꯥꯏꯅꯦꯇꯤꯛ ꯏꯟꯖꯤꯅꯤꯌꯔ ꯀꯅꯥꯅꯣ? ꯃꯉꯣꯟꯗ ꯌꯥꯎꯗꯕ ꯒꯨꯟ ꯂꯩꯇꯦ꯫ ꯐꯥꯏꯇꯔꯕꯨ ꯑꯣꯏꯔꯣ, ꯋꯥꯔꯤꯌꯔꯕꯨ ꯑꯣꯏꯔꯣ, ꯇꯤꯆꯔꯕꯨ ꯑꯣꯏꯔꯣ, ꯏꯟꯖꯤꯅꯤꯌꯔꯕꯨ ꯑꯣꯏꯔꯣ, ꯗꯣꯛꯇꯔꯕꯨ ꯑꯣꯏꯔꯣ, ꯀꯔꯤꯕꯨ ꯂꯩꯇꯕꯒꯦ ꯃꯉꯣꯟꯗ? ꯃꯍꯥꯛꯁꯦ ꯄꯨꯝꯅꯃꯛ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯏꯁꯣꯔꯗꯒꯤꯁꯨ ꯍꯦꯟꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅꯅꯤ ꯑꯩꯅ ꯃꯍꯥꯛꯄꯨ ꯅꯤꯡꯖꯔꯤꯕꯁꯤ꯫ ꯀꯥꯔꯇꯤꯛꯅ ꯉꯁꯤ ꯇꯥꯛꯄꯤꯔꯤꯕ ꯄꯔꯥꯁꯦ ꯑꯩ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯤꯡꯁꯤꯡꯖꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯙꯟꯋꯟꯇ꯭ꯔꯤꯗ ꯍꯥꯏꯔꯛꯏ꯫ ꯙꯟꯋꯟꯇ꯭ꯔꯤꯅ ꯇꯦꯂꯦꯁꯀꯣꯞ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯃꯁꯤꯒꯤ ꯇꯦꯂꯦꯁꯀꯣꯞ ꯑꯁꯦ ꯃꯃꯥꯡ ꯊꯛꯀꯤ ꯇꯦꯛꯅꯣꯂꯣꯖꯤꯅ ꯁꯥꯕꯅꯤ ꯑꯗꯨꯒ ꯃꯁꯤ ꯆꯤꯡꯒꯤ ꯃꯇꯣꯟꯗ ꯂꯦꯞꯇꯨꯅ ꯌꯦꯡꯅꯕꯅꯤ꯫ ꯁꯞꯇꯔꯤꯁꯤꯁꯤꯡꯒꯤ ꯌꯦꯡꯐꯝ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅ ꯇꯄꯣꯁꯇꯂꯝ ꯍꯥꯏꯔꯤꯕ ꯆꯤꯡ ꯑꯗꯨꯗ ꯂꯩꯒꯅꯤ꯫ ꯃꯗꯨꯗ ꯀꯥꯈꯠꯇꯨꯅ ꯌꯦꯡ ꯇꯥꯔꯒꯗꯤ ꯅꯍꯥꯛ ꯂꯝꯕꯤ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯙꯟꯋꯟꯇ꯭ꯔꯤꯅ ꯀꯥꯔꯇꯤꯀꯦꯌꯗ ꯇꯥꯛꯄꯤꯔꯛꯏ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯆꯟꯗ꯭ꯔꯁꯤꯂꯥ ꯍꯥꯏꯔꯤꯕ ꯆꯤꯡ ꯑꯁꯤꯗ ꯆꯠꯄ ꯇꯥꯏ꯫ ꯙꯟꯋꯟꯇ꯭ꯔꯤꯅ ꯃꯈꯥ ꯇꯥꯔꯛꯏ, ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅꯅ ꯈꯟꯈꯤꯕ ꯂꯥꯏꯅꯥꯁꯤꯡ ꯑꯁꯤꯕꯨ ꯂꯥꯌꯦꯡꯒꯗꯕ ꯗꯣꯛꯇꯔ ꯑꯗꯨꯗꯤ ꯍꯥꯏꯕꯗꯤ ꯃꯥꯏꯕꯗꯨꯗꯤ ꯅꯍꯥꯛꯅꯤ ꯍꯥꯏꯗꯨꯅ ꯀꯥꯔꯇꯤꯀꯦꯌꯗ ꯙꯟꯋꯟꯇ꯭ꯔꯤꯅ ꯍꯥꯏꯔꯛꯏ꯫ ꯅꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯄ꯭ꯔꯀꯤꯇꯤꯅ ꯅꯈꯣꯏꯗ ꯄꯔꯤꯈꯥ ꯀꯌꯥ ꯇꯧꯒꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯄꯔꯤꯈꯥ ꯑꯁꯤꯕꯨ ꯅꯈꯣꯏꯅ ꯃꯄꯨꯡ ꯐꯥꯅ ꯄꯤꯒꯗꯕꯅꯤ꯫ ꯄꯔꯤꯈꯥ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯈꯣꯏꯁꯤ ꯃꯁꯤ ꯊꯕꯛꯁꯤ ꯇꯧꯕ ꯉꯝꯕ꯭ꯔꯥ ꯉꯝꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅꯁꯨ ꯌꯦꯡꯗꯣꯔꯤꯕꯅꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏꯅ ꯆꯤꯡ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯍꯤꯃꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯄꯨꯂꯤꯁꯁꯤꯡꯅ ꯃꯈꯣꯏꯕꯨ ꯂꯝꯕꯤꯗ ꯊꯤꯡꯉꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯃꯈꯣꯏꯅ ꯐꯝꯖꯤꯟꯗꯨꯅ ꯂꯩꯔꯕ ꯍꯥꯏꯕꯗꯤ ꯎꯟ ꯑꯣꯜꯂꯕ ꯇꯨꯔꯦꯟ ꯑꯗꯨꯗ ꯒꯥꯔꯤ ꯑꯗꯨ ꯊꯧꯊꯗꯨꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯁꯨꯝ ꯆꯦꯜꯂꯛꯄ ꯃꯇꯝꯗꯗꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯊꯥꯎ ꯍꯥꯜꯍꯧꯗꯕꯗꯒꯤꯗꯤ ꯂꯝꯕꯤ ꯑꯗꯨꯗ ꯊꯥꯎ ꯂꯣꯏꯈꯤꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯆꯞ ꯂꯦꯞꯈꯤ꯫ ꯒꯥꯔꯤ ꯑꯗꯨꯒꯤ ꯑꯔꯨꯝꯕ ꯋꯦꯒ ꯑꯗꯨ ꯕꯔꯞ ꯑꯗꯨꯅ ꯄꯨꯕ ꯉꯝꯗꯕꯗꯒꯤꯗꯤ ꯒꯥꯔꯤ ꯑꯗꯨ ꯏꯁꯤꯡ ꯑꯗꯨꯗ ꯄꯨꯊꯔꯛꯈꯤ꯫ ꯃꯈꯣꯏꯁꯨ ꯇꯨꯔꯦꯟ ꯑꯗꯨꯒꯤ ꯇꯣꯔꯕꯥꯟ ꯇꯝꯅ ꯃꯈꯣꯏ ꯂꯣꯏꯅ ꯆꯦꯟꯈꯤ꯫ ꯑꯗꯨꯕꯨ ꯀꯥꯔꯇꯤꯛꯇꯤ ꯇꯦꯂꯦꯁꯀꯣꯞ ꯑꯗꯨ ꯍꯨꯟꯇꯣꯛꯑꯝꯃꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯆꯪꯁꯤꯟꯗꯨꯅ ꯇꯦꯂꯦꯁꯀꯣꯞ ꯑꯃꯨꯛ ꯂꯧꯊꯣꯛꯇꯨꯅ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯒꯥꯔꯤꯗꯨꯗꯒꯤ ꯆꯣꯡꯊꯣꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯐꯤ ꯂꯪꯗꯨꯅ ꯀꯥꯔꯇꯤꯛꯄꯨ ꯃꯈꯣꯏꯅ ꯇꯣꯔꯕꯥꯟ ꯇꯝꯅ ꯆꯤꯡꯈꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯁꯥꯟꯇꯅꯨꯒꯤ ꯃꯤ ꯂꯥꯛꯇꯨꯅ ꯇꯦꯂꯦꯁꯀꯣꯞ ꯑꯗꯨ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯅꯣꯡꯃꯩꯅ ꯅꯝꯃꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯇꯦꯂꯦꯁꯀꯣꯞ ꯑꯗꯨ ꯃꯨꯛꯗꯥꯅ ꯄꯤꯊꯣꯛꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯚꯤꯔꯥꯒꯤ ꯃꯤ ꯂꯥꯛꯇꯨꯅ ꯁꯥꯟꯇꯅꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯃꯉꯛ ꯀꯛꯇꯨꯅ ꯂꯣꯏꯅ ꯍꯥꯠꯈꯤ꯫ ꯑꯚꯤꯔꯥꯅ ꯀꯥꯔꯇꯤꯛꯀꯤ ꯃꯥꯝꯃꯕꯨ ꯍꯥꯠꯀꯦ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯨꯔꯇꯤ ꯑꯃꯒꯨꯝꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈꯤ꯫ ꯃꯊꯛꯇ ꯍꯥꯏꯒꯠꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯏꯒꯜ ꯀꯌꯥ ꯄꯥꯏꯕꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯘꯔꯤ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯀ꯭ꯔꯤꯁꯅ ꯄꯛꯁꯒꯤ ꯅꯨꯃꯤꯠ ꯑꯗꯣ ꯉꯁꯤ ꯑꯣꯏꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯍꯤꯡꯁꯥ ꯇꯧꯔꯣꯏ꯫ ꯃꯔꯝ ꯑꯗꯨꯅꯅꯤ ꯃꯍꯥꯛ ꯂꯦꯞꯄꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯤꯡꯁꯥ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅꯁꯨ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯑꯚꯤꯔꯥ ꯑꯗꯨ ꯑꯗꯨꯃꯛ ꯏꯟꯅꯩ꯫ ꯀꯥꯔꯇꯤꯛꯅ ꯆꯤꯡ ꯃꯇꯣꯟꯗ ꯃꯍꯥꯛ ꯀꯥꯈꯠꯇꯨꯅ ꯂꯝꯕꯤ ꯌꯦꯡꯂꯨꯒꯦ ꯍꯥꯏꯗꯨꯅ ꯀꯥꯈꯠꯈꯤ꯫ ꯑꯚꯤꯔꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯥꯝ ꯑꯗꯨ ꯁꯪꯗꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯏ꯫ ꯃꯍꯥꯛꯅ ꯆꯤꯡ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯊꯋꯥꯟꯃꯤꯆꯥꯛꯇ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯊꯤꯒꯗꯕ ꯊꯋꯥꯟꯃꯤꯆꯥꯛ ꯑꯗꯨꯗꯤ ꯇꯦꯂꯦꯁꯀꯣꯞ ꯑꯗꯨꯗ ꯍꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯗ꯭ꯋꯥꯔꯀꯥꯗꯒꯤꯅ ꯀꯩꯂꯥꯁ ꯐꯥꯎ ꯆꯠꯀꯗꯕꯒꯤ ꯂꯝꯕꯤ ꯑꯗꯨ ꯃꯍꯥꯛꯅ ꯈꯪꯉꯛꯈꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯑꯚꯤꯔꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗꯦ꯫ ꯁꯣꯝ ꯅꯥꯀꯟꯗꯅ ꯁꯥꯟꯇꯅꯨꯅ ꯃꯍꯥꯛꯅ ꯆꯠꯂꯤꯕ ꯃꯥꯏꯀꯩ ꯑꯗꯨ ꯆꯠꯆꯁꯅꯨ, ꯃꯍꯥꯛꯅ ꯊꯤꯔꯒ ꯄꯣꯠ ꯑꯗꯨ ꯑꯩꯈꯣꯏꯅ ꯂꯧꯔ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯈꯣꯏꯅ ꯀꯩꯂꯥꯁ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯀ꯭ꯔꯤꯁꯅꯒꯤ ꯃꯨꯔꯇꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯚꯤꯔꯥꯒꯤ ꯃꯤꯁꯤꯡ ꯊꯣꯝꯖꯤꯜꯂꯛꯇꯨꯅ ꯀꯥꯔꯇꯤꯀꯦꯌ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯥꯝꯃꯗ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯏ ꯑꯗꯨꯒ ꯃꯨꯛꯗꯥꯕꯨꯁꯨ ꯇꯝꯊꯤꯅ ꯐꯨꯔꯛꯏ꯫ ꯑꯗꯨꯒ ꯇꯟꯖꯥ ꯑꯗꯨꯁꯨ ꯀ꯭ꯔꯤꯁꯅ ꯄꯛꯁꯒꯤ ꯃꯇꯝ ꯂꯣꯏꯕ ꯑꯗꯨ ꯑꯣꯏꯔꯛꯏ꯫ ꯑꯗꯨꯅ ꯃꯈꯣꯏ ꯃꯤ ꯍꯥꯠꯄ ꯌꯥꯔꯛꯑꯦ ꯍꯥꯏꯔꯗꯨꯅ ꯃꯥꯝ ꯑꯗꯨ ꯄꯥꯈꯠꯄ ꯍꯧꯔꯛꯏ꯫ ꯀꯥꯔꯇꯤꯛꯅꯗꯤ ꯑꯩꯅ ꯇꯧꯗꯣꯔꯤꯕ ꯊꯕꯛ ꯑꯁꯤ ꯃꯌꯥꯝꯒꯤꯅꯤ꯫ ꯀꯥꯔꯇꯤꯛꯅꯗꯤ ꯇꯧꯗꯣꯔꯤꯕ ꯊꯕꯛ ꯑꯁꯤ ꯀ꯭ꯔꯤꯁꯅꯅ ꯁꯤꯟꯅꯔꯛꯄ ꯊꯕꯛꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯁꯤ ꯃꯌꯥꯝꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯩ꯫ ꯑꯗꯨꯕꯨ ꯑꯚꯤꯔꯥꯁꯤꯡꯅꯗꯤ ꯑꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯑꯁꯨꯝ ꯃꯈꯣꯏ ꯐꯨꯅꯔꯛꯄꯗꯒꯤꯗꯤ ꯀꯥꯔꯇꯤꯛꯅ ꯑꯚꯤꯔꯥꯅ ꯂꯧꯈꯤꯕ ꯇꯦꯂꯦꯁꯀꯣꯞ ꯑꯗꯨ ꯃꯍꯥꯛꯅ ꯑꯃꯨꯛ ꯃꯨꯜꯂꯗꯨꯅ ꯀ꯭ꯔꯤꯁꯅꯒꯤ ꯃꯈꯨꯠꯇ ꯕꯥꯁꯤ ꯑꯃꯒꯨꯝꯅ ꯄꯥꯏꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯀ꯭ꯔꯤꯁꯅꯒꯤ ꯃꯨꯔꯇꯤ ꯑꯗꯨ ꯂꯩꯈꯤꯗꯨꯅ ꯊꯣꯡ ꯑꯃ ꯍꯥꯡꯉꯛꯏ ꯑꯗꯨꯒ ꯃꯈꯥꯗ ꯂꯤꯟ ꯀꯌꯥ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯚꯤꯔꯥꯅ ꯃꯐꯝ ꯑꯗꯨꯗ ꯀꯨꯝꯊꯗꯨꯅ ꯆꯪꯒꯦ ꯇꯧꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯂꯤꯟꯁꯤꯡ ꯑꯗꯨꯕꯨ ꯀꯥꯎꯔꯨꯕꯗꯒꯤꯗꯤ ꯂꯤꯟꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯆꯤꯛꯇꯨꯅ ꯍꯥꯠꯈꯤ꯫ ꯀꯥꯔꯇꯤꯛꯇꯤ ꯃꯃꯥꯡꯊꯛꯇꯒꯤꯁꯨ ꯂꯤꯟꯒ ꯌꯥꯟꯅꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯈꯣꯡꯎꯞ ꯂꯧꯊꯣꯛꯇꯨꯅ ꯈꯣꯡꯒ꯭ꯔꯥꯎ ꯇꯥꯈꯠꯇꯨꯅ ꯂꯤꯟꯒꯤ ꯃꯔꯛꯇ ꯆꯪꯕ ꯃꯇꯝꯗ ꯂꯤꯟꯅ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯨꯝ ꯆꯪꯉꯛꯇꯨꯅ ꯀ꯭ꯔꯤꯁꯅꯒꯤ ꯈꯣꯡꯖꯤ ꯑꯗꯨ ꯊꯦꯡꯅꯈꯤ꯫ ꯂꯤꯟꯅ ꯆꯤꯛꯇꯅ ꯀ꯭ꯔꯤꯁꯅꯒꯤ ꯈꯣꯡꯖꯤ ꯑꯗꯨ ꯂꯧꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯑꯚꯤꯔꯥꯁꯤꯡꯅ ꯀꯥꯔꯇꯤꯛꯄꯨ ꯕꯦꯕꯥꯔ ꯎꯠꯂꯗꯨꯅ ꯈꯣꯏꯔꯝꯃꯝꯃꯤ꯫ ꯇꯤꯚꯤꯒꯤ ꯄꯥꯎꯗꯁꯨ ꯀꯥꯔꯇꯤꯛꯅ ꯐꯪꯂꯛꯂꯤꯕ ꯈꯣꯡꯖꯤ ꯑꯗꯨ ꯑꯁꯦꯡꯕꯅꯤ ꯁꯦꯡꯗꯕꯅꯤ ꯍꯥꯏꯗꯨꯅ ꯀꯥꯔꯕꯣꯟ ꯗꯦꯇꯤꯡ ꯇꯧꯕ ꯃꯇꯝꯗ ꯈꯣꯡꯖꯤ ꯑꯗꯨ ꯀ꯭ꯔꯤꯁꯅꯒꯤ ꯃꯇꯝꯒꯤ ꯈꯣꯡꯖꯤꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯪꯕ ꯉꯝꯈꯤ꯫ ꯑꯗꯨꯒ ꯈꯣꯡꯖꯤ ꯑꯗꯨꯗ ꯏꯔꯝꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯑꯅꯥ ꯑꯌꯦꯛ ꯀꯌꯥꯁꯤꯡꯒꯤ ꯍꯤꯗꯥꯛ ꯑꯗꯨ ꯃꯁꯤꯗꯒꯤ ꯁꯨꯡꯕ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯇꯤꯚꯤꯒꯤ ꯄꯥꯎꯗ ꯍꯥꯏꯔꯛꯏ꯫
ꯑꯗꯨꯒ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕ ꯄꯨꯡꯉꯛ-ꯉꯛꯅꯈ꯭ꯔꯦ ꯍꯥꯏꯗꯨꯅꯁꯨ ꯄꯥꯎ ꯑꯗꯨ ꯇꯝꯃꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯀꯥꯔꯇꯤꯛꯁꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯑꯦꯋꯥꯔꯗ ꯐꯪꯗꯨꯅ ꯃꯍꯥꯛ ꯃꯃꯤꯡ ꯌꯥꯝꯅ ꯆꯠꯄ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯛꯏ꯫ ꯃꯐꯝ ꯑꯗꯨꯗ ꯁꯥꯟꯇꯅꯨꯅ ꯀꯥꯔꯇꯤꯀꯦꯌꯗ ꯍꯪꯉꯛꯏ, ꯏꯁꯣꯔꯕꯨ ꯊꯥꯖꯔꯝꯗꯕ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯏꯁꯣꯔ ꯊꯥꯖꯔꯛꯏꯁꯦ ꯑꯗꯨꯒ ꯊꯥꯖꯕꯒꯤ ꯃꯔꯝ ꯑꯁꯦ ꯐꯦꯝ ꯄꯥꯝꯕꯒꯤꯗꯃꯛꯇꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯀꯥꯔꯇꯤꯛꯅ ꯍꯥꯏꯔꯛꯏ, ꯒꯣꯕꯔꯙꯣꯟ ꯆꯤꯡ ꯑꯗꯨꯗ ꯀꯥꯈꯠꯄ ꯃꯇꯝꯗ ꯎꯙꯕꯅ ꯎꯈꯤꯕ ꯀ꯭ꯔꯤꯁꯅ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯨꯝꯊꯔꯛꯄꯗ ꯎꯈꯤꯕ ꯀ꯭ꯔꯤꯁꯅ ꯑꯗꯨꯒ ꯃꯥꯟꯅꯗꯦ꯫ ꯃꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯈꯣꯡꯆꯠ ꯑꯁꯤ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯣꯏꯈꯤꯕ ꯃꯤꯁꯛ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯇꯤ ꯑꯣꯏꯗ꯭ꯔꯦ꯫ ꯑꯩꯅ ꯙꯔꯃꯗ ꯀꯣꯏꯁꯟ ꯍꯪꯕꯒꯤ ꯋꯥ ꯅꯠꯇꯦ, ꯑꯆꯨꯝꯕ ꯊꯤꯕꯒꯤ ꯋꯥꯅꯤ꯫ ꯃꯤꯑꯣꯏꯕꯁꯤꯡꯅ ꯃꯃꯤꯠ ꯎꯏꯁꯟꯗꯨꯅ ꯏꯁꯣꯔꯕꯨ ꯊꯥꯖꯩ ꯑꯗꯨꯒ ꯃꯤ ꯈꯔꯅ ꯃꯃꯤꯠ ꯎꯏꯁꯟꯗꯨꯅ ꯁꯥꯏꯟꯁꯄꯨ ꯊꯥꯖꯩ꯫ ꯃꯃꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕꯒꯤ ꯋꯥꯅꯤ, ꯆꯞ ꯃꯥꯟꯅꯩ꯫ ꯑꯗꯨꯒ ꯊꯤꯒꯗꯕ ꯄꯣꯠꯆꯩ ꯀꯌꯥꯃꯔꯨꯝꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯁꯛꯇꯤ, ꯅꯣꯂꯦꯖ ꯑꯃꯁꯨꯡ ꯃꯒꯨꯟꯁꯤꯡꯅ ꯀ꯭ꯔꯤꯁꯅ ꯑꯃꯁꯨꯡ ꯔꯥꯝꯅ ꯏꯁꯣꯔ ꯑꯣꯏꯈꯤꯕꯅꯤ꯫ ꯃꯁꯤ ꯃꯥꯏꯊꯣꯂꯣꯖꯤ ꯅꯠꯇꯦ, ꯃꯁꯤ ꯍꯤꯁꯇ꯭ꯔꯤꯅꯤ, ꯑꯩꯈꯣꯏꯒꯤ ꯏꯇꯤꯍꯥꯁꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯏꯁꯣꯔ ꯅꯠꯇꯦ, ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯅꯤ꯫ ꯃꯁꯤꯒꯤ ꯈꯨꯗꯝ ꯍꯥꯏꯔꯛ ꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯈꯣꯡꯖꯤꯁꯤꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯨꯠ ꯊꯤꯟꯗꯨꯅ ꯇꯥꯛꯏ꯫ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌꯥ ꯑꯁꯤꯅ ꯈꯥꯡꯕ ꯉꯝꯗ ꯇꯥꯔꯒꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤꯒꯤ ꯁꯣꯂꯨꯁꯟ ꯑꯁꯦ ꯅꯦꯆꯔꯅ ꯄꯤꯒꯗꯕꯅꯤ꯫ ꯁꯤꯟ ꯑꯃꯗꯅ ꯁꯥꯟꯇꯅꯨ ꯑꯃꯁꯨꯡ ꯀꯥꯔꯇꯤꯀꯦꯌ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯈꯣꯡꯖꯤ ꯑꯃꯈꯛꯇ ꯐꯪꯉꯒ ꯅꯪꯅ ꯌꯥꯝꯅ ꯆꯥꯎꯔꯦꯅ ꯈꯟꯖꯔꯤꯕꯅꯤꯅꯦ꯫ ꯀ꯭ꯔꯤꯁꯅꯁꯤꯗꯤ ꯑꯔꯦꯕꯤꯌꯟ ꯁꯤꯗꯒꯤꯅ ꯑꯦꯠꯂꯥꯟꯇꯤꯛ ꯑꯣꯁꯤꯟ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯃꯃꯤ ꯇꯥꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯔꯦꯕꯤꯌꯟ ꯁꯤꯗꯩ ꯍꯦꯟꯇꯣꯛꯑꯒ ꯊꯤ ꯇꯥꯕꯅꯤꯅ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯊꯪꯒꯤ ꯀ꯭ꯔꯤꯁꯅ ꯄꯛꯁ ꯐꯥꯎꯕ ꯍꯤꯡꯅꯕ ꯍꯣꯠꯅꯧ, ꯑꯚꯤꯂꯥꯁꯁꯤꯡꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯊꯤꯗꯨꯅ ꯍꯥꯠꯈꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯥꯔꯇꯤꯀꯦꯌꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯚꯤꯂꯥꯁꯁꯤꯡꯅ ꯁꯥꯟꯇꯅꯨꯕꯨ ꯊꯤꯗꯨꯅꯁꯨ ꯍꯥꯠꯈꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯀꯥꯔꯇꯤꯀꯦꯌ ꯑꯃꯁꯨꯡ ꯃꯨꯛꯗꯥ ꯀ꯭ꯔꯤꯁꯅꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯑꯔꯦꯕꯤꯌꯟ ꯁꯤꯗꯒꯤꯅ ꯑꯦꯠꯂꯥꯟꯇꯤꯛ ꯑꯣꯁꯤꯟ ꯐꯥꯎꯕ ꯆꯠꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯛꯈꯤ꯫ ꯃꯨꯚꯤ ꯑꯁꯤꯒꯤ ꯄꯥꯔꯠ 3 ꯂꯥꯛꯀꯗꯕ ꯃꯥꯜꯂꯤ꯫ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯅꯗꯤ ꯍꯥꯏꯕꯗꯤ ꯀꯥꯔꯇꯤꯀꯦꯌꯁꯨ ꯁꯣ ꯑꯃ ꯐꯪꯉꯤ, ꯁꯣ ꯑꯁꯤ ꯀꯥꯏꯗ ꯍꯥꯡꯗꯣꯏꯅꯣ ꯍꯥꯏꯕꯗꯨ ꯃꯊꯪꯗ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝ ꯄꯥꯔꯠ 3 ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯦꯞꯇꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ꯫ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯍꯥꯏꯕꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ꯫ ꯑꯅꯧ ꯑꯅꯧꯕ ꯋꯥꯔꯤ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯊꯥꯒꯠꯆꯔꯤ꯫